ꯐꯣꯟꯗꯣ ꯍꯦꯛ ꯊꯝꯈꯤꯕꯒ ꯃꯤꯔꯟꯗꯥꯗꯣ ꯃꯥꯒꯤ ꯀꯥꯗꯨꯗ ꯍꯟꯒꯠ ꯍꯟꯗꯥ ꯆꯠꯇꯨꯅ ꯂꯩ꯫ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗ ꯃꯀꯣꯛꯇ ꯁ꯭ꯀꯥꯔꯞ ꯑꯃ ꯌꯦꯠꯁꯤꯜꯂꯒ ꯈꯣꯡꯊꯥꯡ ꯑꯗꯣ ꯇꯨꯃꯤꯟꯅ ꯊꯥꯡꯗꯨꯅ ꯊꯣꯔꯛꯂꯤ꯫ ꯑꯃꯨꯛꯁꯨ ꯃꯄꯥ ꯃꯃꯥ ꯎꯈꯤꯗ꯭ꯔꯥ ꯈꯟꯅ ꯅꯥ ꯒꯦꯠꯀꯗꯣ ꯂꯩꯗꯨꯅ ꯌꯦꯡꯂꯤ꯫ ꯑꯁꯨꯝꯅ ꯃꯤꯔꯟꯗꯥꯗꯣ ꯇꯨꯃꯤꯟꯅ ꯊꯣꯔꯛꯄꯅ ꯒꯦꯠ ꯐꯥꯎꯕꯗꯤ ꯌꯧꯔꯛꯂꯤ꯫ ꯒꯦꯠꯇꯨꯁꯨ ꯃꯈꯣꯜ ꯊꯣꯛꯍꯟꯗꯅ ꯇꯨꯃꯤꯟꯅ ꯍꯥꯡꯂꯤ꯫ ꯑꯗꯨꯒ ꯅꯤꯈꯤꯜꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯍꯥꯊꯨ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯀꯩꯅꯣ ꯍꯥꯏꯅꯤ ꯍꯥꯏꯕꯣ? ꯁꯠ ꯍꯥꯏꯔꯣ, ꯆꯪꯉꯒꯦꯕ꯫ ꯃꯁꯥꯗꯣ ꯄꯥꯈꯠꯃꯟꯕꯅ ꯑꯀꯣꯏꯕꯗꯣ ꯂꯩꯗꯨꯅ ꯌꯦꯡꯂꯤ꯫ ꯅꯤꯈꯤꯜ ꯃꯥꯒꯤ ꯀꯥꯔ ꯃꯅꯨꯡꯗꯒꯤ ꯄꯣꯟ ꯃꯅꯨꯡꯗ ꯌꯣꯛꯄ ꯇꯦꯅꯋꯥꯡ ꯄꯨꯊꯣꯔꯛꯂꯤ꯫ ꯁꯤ ꯄꯤꯒꯦ ꯇꯧꯕ꯫ ꯃꯤꯔꯟꯗꯥ ꯍꯔꯥꯎꯕꯩ ꯉꯛꯄꯩ ꯇꯧꯔꯒ, ꯑꯌꯥ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯁꯤꯗꯤ꯫ ꯃꯔꯩ ꯇꯨꯔꯩ ꯇꯧꯔꯤꯅꯦꯕ꯫ ꯇꯧꯗ꯭ꯔꯗꯤ ꯅꯨꯃꯤꯗꯥꯡꯁꯤꯗꯃꯣ ꯆꯪꯉꯒꯦ ꯌꯥꯔꯦ꯫ ꯏꯁ ꯍꯔꯥꯎꯔꯤꯁꯦ꯫ ꯍꯔꯥꯎꯏꯅ꯫ ꯑꯗꯣ ꯁꯤꯗꯤ ꯀꯥꯏ ꯊꯝꯗꯣꯏꯕ? ꯅꯪꯒꯤ ꯀꯥꯒꯤ ꯊꯣꯡꯅꯥꯎ ꯃꯌꯥꯗ ꯊꯝꯃꯨ꯫ ꯏꯪꯉꯣꯏꯗ꯭ꯔꯣ? ꯅꯤꯈꯤꯜ ꯃꯃꯤꯠꯀꯗꯣ ꯄꯩꯅ ꯃꯤꯔꯟꯗꯥꯗ ꯌꯦꯡꯂꯤ꯫ ꯅꯪꯁꯨ ꯑꯍꯤꯡ ꯆꯨꯞꯄ ꯑꯃ ꯊꯣꯡꯅꯥꯎ ꯃꯌꯥꯗ ꯂꯩꯔꯣ, ꯑꯗꯨꯒ ꯏꯪꯕ ꯐꯥꯎꯕ꯭ꯔꯥ ꯌꯦꯡꯉꯨ꯫ ꯌꯥꯖꯔꯦ, ꯆꯪꯉꯦ꯫ ꯆꯪꯉꯣ꯫ ꯍꯔꯥꯎꯅ ꯃꯤꯔꯟꯗꯥꯁꯨ ꯇꯦꯅꯋꯥ ꯌꯥꯎꯕ ꯄꯣꯟꯗꯨ ꯀꯣꯜꯂꯒ ꯆꯪꯈ꯭ꯔꯦ꯫ ꯒꯦꯠ ꯆꯪꯂꯝꯗꯥꯏꯗ ꯅꯤꯈꯤꯜꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ, ꯍꯌꯦꯡ ꯉꯟꯅ ꯍꯧꯔꯒ ꯂꯥꯏꯔꯤꯛ ꯄꯥꯗꯧꯅꯤꯀꯣ? ꯅꯤꯈꯤꯜ ꯂꯨꯈꯝꯗꯣ ꯍꯥꯏꯐꯦꯠ ꯍꯣꯠꯂꯒ, ꯃꯤꯔꯟꯗꯥꯁꯨ ꯃꯌꯨꯝꯗ ꯆꯪꯈ꯭ꯔꯦ꯫ ꯅꯤꯈꯤꯜꯁꯨ ꯉꯥꯏꯍꯥꯛ ꯂꯩꯔꯝꯂꯒ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃꯁꯨ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡ ꯅꯤꯅꯤꯗꯤ ꯍꯧꯖꯤꯟꯈꯤ꯫ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯀꯣꯂꯦꯖꯇꯤ ꯑꯗꯨꯝ ꯐꯖꯅ ꯀꯥꯔꯤ꯫ ꯂꯥꯏꯖꯗꯤ ꯍꯟꯗꯛ ꯃꯔꯛꯁꯤ ꯀꯌꯥ ꯀꯥꯔꯛꯇ꯭ꯔꯦ꯫ ꯀꯥꯔꯛꯂꯕꯁꯨ ꯅꯤꯛ ꯑꯃꯗꯤ ꯁꯂꯥꯏꯗꯒꯤ ꯊꯩꯗꯨꯅ ꯆꯠꯂꯤ꯫ ꯅꯤꯛꯁꯨ ꯑꯗꯨꯝ ꯃꯉꯥꯏ꯫ ꯂꯥꯏꯖꯒ ꯊꯦꯡꯅꯔꯕꯁꯨ ꯑꯅꯤꯃꯛ ꯅꯣꯡꯃꯗꯁꯨ ꯀꯧꯅꯗꯦ, ꯃꯤꯆꯤꯅ ꯐꯥꯎ ꯌꯦꯡꯅꯔꯨꯗꯦ꯫ ꯀꯔꯝꯕ ꯋꯥꯈꯜꯕꯨ ꯈꯟꯅꯔꯤꯕꯅꯣ? ꯀꯔꯝꯕ ꯊꯃꯣꯏꯅ ꯀꯜꯂꯤꯕꯅꯣ? ꯀꯟꯁꯤꯟꯈ꯭ꯔꯕꯅꯣ? ꯃꯥꯟꯅꯔꯤꯕ꯭ꯔꯥ ꯑꯅꯤꯃꯛ? ꯑꯃꯅ ꯍꯦꯟꯗꯕ꯭ꯔꯥ? ꯑꯃꯅ ꯇꯥꯗꯕ꯭ꯔꯥ? ꯂꯛꯅꯔꯤꯕ꯭ꯔꯥ? ꯑꯣꯏꯅꯔꯤꯕ꯭ꯔꯥ? ꯀꯣꯂꯦꯖ ꯆꯠꯂꯝꯗꯥꯏꯒꯤ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯒ ꯊꯣꯔꯛꯂꯤ꯫ ꯑꯁꯥꯡꯕ ꯃꯁꯝꯗꯨꯁꯨ ꯂꯨꯖꯊꯣꯛꯂꯨꯕꯒꯤ ꯊꯥꯗꯣꯛꯂꯤ꯫ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯒ, ꯏꯃꯥ, ꯒꯥꯏꯇ꯭ꯔꯤ ꯃꯂꯥꯅ, ꯀꯣꯂꯦꯖ ꯆꯠꯂꯒꯦ ꯍꯥꯏꯔꯣ? ꯂꯥꯛꯑꯣ, ꯏꯃꯥ ꯃꯅꯝ ꯅꯝꯕꯤꯔꯒꯦ꯫ ꯒꯥꯏꯇ꯭ꯔꯤ ꯃꯂꯥ ꯂꯥꯏꯖꯕꯨ ꯃꯔꯥꯏꯕꯛꯇ ꯃꯅꯝ 3ꯂꯛ ꯅꯝꯂꯒ ꯃꯈꯨꯠ ꯈꯨꯗꯥꯡ ꯑꯗꯨꯗꯁꯨ 3ꯂꯛ ꯆꯤꯛꯄꯤ꯫ ꯑꯗꯣ ꯏꯃꯥ, ꯉꯁꯤꯗꯤ ꯐꯣꯟꯁꯦ ꯑꯩ ꯄꯨꯈ꯭ꯔꯒꯦ꯫ ꯑꯦꯛꯖꯥꯝ ꯃꯌꯥꯅꯤꯅ ꯂꯥꯏꯕ꯭ꯔꯦꯔꯤꯗ ꯂꯥꯏꯔꯤꯛ ꯈꯔ ꯄꯥꯒꯦ꯫ ꯈꯔ ꯊꯦꯡꯕꯁꯨ ꯌꯥꯏ, ꯂꯣꯏꯔꯀꯥꯟꯗ ꯇꯥꯗꯅ ꯐꯣꯟ ꯇꯧꯔꯛꯅꯕ꯫ ꯍꯣꯏ, ꯄꯨꯔꯣ꯫ ꯐꯣꯟꯗꯨ ꯂꯧꯔꯒ ꯃꯄꯥꯟꯗ ꯊꯣꯔꯛꯂꯤ꯫ ꯁꯛꯍꯦꯟꯅ ꯃꯥꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯃꯥꯁꯨ ꯒꯥꯔꯤꯗ ꯀꯥꯕꯒꯤ ꯁꯛꯍꯦꯟꯁꯨ ꯊꯧꯕ ꯍꯧꯔꯦ꯫ ꯑꯁꯨꯝꯅ ꯀꯣꯂꯦꯖ ꯇꯝꯅ ꯊꯧꯔꯛꯂꯤ꯫ ꯁꯣꯝꯗꯁꯨꯅꯤ ꯀꯣꯂꯦꯖ ꯆꯠꯅꯕ ꯂꯣꯏꯁꯤꯜꯂꯤ꯫ ꯈꯣꯡꯎꯞ ꯇꯣꯡꯁꯤꯟꯅꯕ ꯍꯣꯠꯅꯔꯤꯉꯩ ꯃꯄꯥꯕꯨꯡ ꯁ꯭ꯌꯥꯝꯗꯣ ꯆꯪꯉꯛꯏ꯫ ꯁꯅꯥ, ꯌꯦꯞꯁꯤꯟꯕ ꯂꯣꯏꯔꯝꯕ ꯐꯨꯔꯤꯠꯇꯣ ꯍꯥꯏꯐꯦꯠ ꯁꯦꯝꯂꯒ, ꯄꯥꯕꯨꯡ ꯀꯩ ꯍꯥꯏꯒꯦ? ꯁ꯭ꯌꯥꯝ ꯇꯞꯅ ꯍꯥꯏꯔꯛꯂꯤ꯫ ꯑꯩꯁꯨ ꯅꯨꯃꯤꯠ 4-5ꯅꯤꯗꯤ ꯃꯄꯥꯟꯗ ꯑꯃꯨꯛ ꯆꯠꯄ ꯇꯥꯔꯦ꯫ ꯄꯥꯕꯨꯡ, ꯊꯕꯛꯀꯤ ꯆꯠꯄ ꯇꯥꯕꯅꯤ꯫ ꯍꯣꯏꯅꯦ, ꯑꯗꯨ ꯍꯥꯏꯒꯦ ꯇꯧꯕꯅꯤ꯫ ꯄꯥꯕꯨꯡ, ꯀꯩꯁꯨ ꯁꯥꯡꯅ ꯂꯩꯒꯗꯧꯕꯁꯨ ꯅꯠꯇꯕꯗꯨꯕꯨ꯫ ꯐꯔꯦ, ꯅꯤꯡꯊꯤꯅ ꯀꯣꯂꯦꯖ ꯆꯠꯂꯨꯀꯣ꯫ ꯂꯣꯏꯌꯨꯝꯕꯗꯤ ꯁ꯭ꯀꯨꯜ ꯀꯥꯈ꯭ꯔꯕ꯭ꯔꯥ? ꯃꯁꯥ ꯉꯝꯗꯦꯅ ꯍꯤꯞꯐꯧꯕꯅꯤ꯫ ꯃꯗꯨꯒꯤ ꯑꯉꯥꯡꯗꯨꯅꯅꯦ, ꯄꯦꯠꯄꯥ ꯅꯥꯒꯟꯈ꯭ꯔ ꯄꯣꯠꯅꯤ꯫ ꯀꯨꯝ ꯂꯩꯅꯥ ꯄꯨꯕ ꯑꯣꯏꯅ ꯇꯧꯔꯗꯅ꯫ ꯈꯪꯗ꯭ꯔꯦ ꯏꯕꯨꯡꯉꯣ, ꯄꯥꯕꯨꯡꯅꯁꯨ ꯍꯣꯁꯄꯤꯇꯥꯜ ꯆꯠꯁꯤꯁꯨ ꯌꯥꯗꯦꯗꯣ꯫ ꯍꯤꯗꯥꯛ ꯈꯔ ꯆꯥꯏꯌꯦꯅ ꯍꯤꯗꯥꯛ ꯑꯗꯨꯝ ꯆꯥꯔ ꯂꯩ꯫ ꯃꯥꯏ ꯊꯣꯛꯄꯗꯨꯅꯤ꯫ ꯄꯥꯕꯨꯡ, ꯑꯩꯁꯨ ꯆꯠꯅꯕ ꯇꯧꯔꯒꯦ꯫ ꯅꯤꯛ ꯄꯨꯡꯂꯣꯏ ꯂꯣꯏꯔꯕ ꯇꯨꯡꯗ ꯃꯥꯒꯤ ꯕꯨꯂꯦꯠꯀꯤ ꯁꯣꯗꯨ ꯄꯥꯏꯔꯒ ꯃꯄꯥꯟꯗ ꯊꯣꯔꯛꯂꯤ꯫ ꯒꯥꯔꯤꯗꯨ ꯊꯧꯗꯨꯅ ꯀꯣꯂꯦꯖ ꯇꯝꯅ ꯆꯠꯈ꯭ꯔꯦ꯫ ꯄꯨꯟꯁꯤꯕꯁꯨ ꯃꯅꯤꯄꯨꯔꯗ ꯄꯨꯅꯕ ꯍꯥꯏꯅꯈ꯭ꯔꯕꯅꯤ꯫ ꯊꯕꯛ ꯀꯥꯕ ꯅꯨꯃꯤꯠ 4-5ꯅꯤꯁꯨ ꯁꯨꯈ꯭ꯔꯦ꯫ ꯄꯦꯁꯦꯟ ꯑꯃ ꯌꯦꯡꯉꯨꯔꯒ ꯊꯣꯔꯛꯄꯅꯤ꯫ ꯈꯪꯍꯧꯗꯦ ꯅꯨꯄꯤ ꯑꯃꯅ ꯁꯥꯄꯨ ꯀꯟꯅ ꯊꯣꯝꯖꯤꯜꯂꯛꯂꯤ꯫ ꯈꯪꯍꯧꯗꯅ ꯇꯧꯔꯛꯄ ꯊꯕꯥꯛ ꯑꯣꯏꯕꯅ ꯉꯥꯛꯄ ꯉꯝꯍꯧꯗ ꯄꯨꯟꯁꯤꯕꯗꯣ ꯂꯣꯡꯅ ꯅꯨꯄꯤꯗꯨꯁꯨ ꯇꯨꯁꯤꯟꯈ꯭ꯔꯦ꯫ ꯄꯨꯟꯁꯤꯕ ꯉꯛꯅ ꯅꯨꯄꯤꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯌꯦꯡꯂꯤ꯫ ꯍꯦꯛ ꯌꯦꯡꯕꯗ ꯅꯨꯄꯤ ꯑꯗꯣ ꯃꯁꯥꯗꯣ ꯏꯄꯥ ꯄꯥꯈꯠꯅ ꯎꯏ꯫ ꯃꯅꯥꯛꯇꯒꯤ ꯈꯔ ꯆꯠꯊꯣꯛꯂꯒ ꯇꯥꯔꯤꯕ ꯗꯣꯛꯇꯔꯒꯤ ꯆꯦꯗꯣ, ꯍꯤꯗꯥꯛ ꯆꯦꯗꯣ ꯇꯥꯞ ꯂꯧꯈꯠꯂꯤ꯫
ngamda phu hagot kiduna adwa ye koibado koyeng yengli perum su tori karigumba ma thiba su mali punsiba wala ngangda tamna hogotuna nupidugi matawduda tingak yengli nakal wairam na famliba adugi manakta changsin kiduna makhada taduna leiriba paisa do khungatli chandi chatpi choibasu khara yauri paisa sing tu khungat paloibaga punsibada hanna yenglamda chanchat chatkre punsibadi nupidugi matawduda ingangang adum lehori operation theater aduda chatok sasin toriba nurse amagi manakta changsilaga sister sida nupim chama tahada chatkibado moigi kana narino doctor mapado check yum sa boira mali sangai dagi onthari hai adogi oti da insin kibani hidak leibani mana chatkrino ado moigi mi da kana yorokpa doctor hosiki nupim chado ahaladagi macha nupini nupim chado natana makhoi kana slai chai nupi machado dagi khangzabani oh adudi doctor amu chacha bayara dra yare nurse to satkre punsiba nuai tramale atopa thabak khara komana ngyak di nupi nubo lakpa ngai ye khanduna neiri mar he na nuai chibadi magi kana slai tre haibadudani ngyak su ngai rambadagi lakmandabaduda punsiba su makhong na khasitang thorakli oti leiri ba dugi khar sang na thorakpaga nupi do amu ta lakpado uri punsiba chatlambadagi chep lepi nupi do so makhuda hidak yawba polythene ma pairi yengbada kabli su tawi punsibagi nakal thairuna chatkre khamli khamlu tre tamna dum inari oti dugi thongdu thile nurse ma thorokli pairakli ba hidak khara do nurse da pikre nurse ang ki baga nupi do oti gi thongdu da ngaraga makhada git phamthaduna hikinglawu makhai kapakli itel kedorange nupi do tamna nom khalakli punsiba ubada pohongolakli he yengbada adum irai laina khangne punsiba doctor ni haiba wadi ngangdi nupi do asunon thaduna kaplaga le punsiba na hayo kedoragi chat nupi do kapli tawraga babag hidak leibagi pesa sutre kaya walino lising animo punsiba magi pocket agi wale do lautolaga pesa khra lautolaga nupi do da piragli si chal babagi dak to sidagi leiro nupi do piroina ba mit yengaloina na punsiba da yengli mapagi dakti leidaba yadabanina pirakli ba sel do tam laushili chalo hidak to leiro nupi do punsiba da amuk tang mathamoina penjabagi moongna yenglamlaga prapap chatkre asun punsiba so magi cabin room da chatkre phatjadorina semester exam se matam lekre matam di khangudune hekta huzin ke nik khilgi mamai da khasik lai shilaga naishala sai dari aina ipai thabai hobora bani phirepana sinbala pra phoibra pasong no yuko nikna position yaw sai ro phirepana yaw thor or sida lai remo yaw thor loi kaino nikhil perak na nik te yeng laga yaw de ra ko dong mali phirepana yaurok to sumidi thona fona harini nangdi hai noini yardi ex yaw bataba phirepana aduni dana nikhilna yarese yumalase phirepana asas library dang hak tang ngari pauk sig haik tong mali nikna noini han gi solo ai thaba khra leiri nikhilna kei thaba te lebro chinthira kani he phirepana lao nikhil iwan hen krase ai lai am sulai phangmring se nikhilna ke chatkhani do so nik matom ta lehori somda laiza raibi da famduna lari khara mangda puthokduna famlaga pari raibi da famni bado ma matom tani haibe yai manakta miyam ta famdre khara laptakna mi ani hum di famli mer khara gi matungni लाइक सुम पारंबदगी बैग तगी फोन दो लौथोक्तुना पुंग येंगली मरी तागदबा खसिक तंगाइरी फोन की स्क्रीन दु हांगलगा कांटेक्ट चंगना सखिन हाइना थारिबा नंबर दा कॉल तौशिली हेलो दादा आई लोरे लौब लाकपिरो होय बेमा लागे
ꯀꯣꯜꯗꯨ ꯊꯝꯈꯤꯕꯒ ꯂꯥꯏꯖ ꯐꯣꯟꯗꯨ ꯃꯥꯒꯤ ꯕꯦꯒꯇꯨꯗ ꯍꯥꯞꯆꯤꯟꯈ꯭ꯔꯦ꯫ ꯄꯥꯒꯦ ꯈꯜꯂꯝꯕ ꯂꯥꯏꯔꯤꯛꯇꯨ ꯄꯥꯏꯈꯠꯂꯒ ꯂꯥꯏꯕ꯭ꯔꯦꯔꯤ ꯆꯪꯅꯕ ꯂꯩꯔꯤꯕ ꯃꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ꯫ ꯁꯥꯔ, ꯁꯤꯒꯤ ꯂꯥꯏꯔꯤꯛꯈꯩꯁꯦ ꯑꯩ ꯋꯥꯏꯔꯒꯦ꯫ ꯑꯁꯨꯝꯅ ꯂꯥꯏꯖꯁꯨ ꯂꯥꯏꯔꯤꯛꯈꯩꯗꯨ ꯄꯥꯏꯔꯒ ꯂꯥꯏꯕ꯭ꯔꯦꯔꯤꯗꯨꯗꯒꯤ ꯊꯣꯔꯛꯂꯤ꯫ ꯂꯥꯏꯕ꯭ꯔꯦꯔꯤꯗꯒꯤ ꯍꯦꯛ ꯊꯣꯔꯛꯄꯒ ꯊꯣꯡꯖꯤꯜ ꯑꯗꯨꯗ ꯈꯨꯗꯤ ꯊꯤꯕꯗꯒꯤ ꯂꯥꯏꯔꯤꯛꯇꯨꯒ ꯀꯩꯒ ꯄꯨꯂꯞ ꯇꯨꯁꯤꯟꯃꯤꯟꯅꯈ꯭ꯔꯦ꯫ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯆꯥꯏꯈ꯭ꯔꯦ꯫ ꯇꯨꯔꯤꯉꯩ ꯍꯧꯒꯠꯀꯦ ꯇꯧꯕ ꯇꯟꯖꯥꯗꯨꯗ ꯃꯥꯒꯤ ꯍꯦꯛ ꯃꯃꯥꯡꯗ ꯃꯤꯁꯛ ꯑꯃꯈꯛ ꯐꯝꯗꯔꯛꯂꯒ ꯈꯣꯟꯖꯦꯜ ꯑꯗꯨ ꯋꯥꯔꯛꯅ ꯍꯥꯏꯔꯛꯂꯤ꯫ ꯅꯈꯣꯡ ꯄꯥꯗꯕꯅꯤꯅ ꯅꯪꯗꯤ? ꯂꯥꯏꯖꯗꯣ ꯅꯤꯛꯅ ꯍꯥꯏꯔꯤꯗꯨ ꯈꯨꯝꯗꯦ꯫ ꯇꯥꯔꯤꯕ꯭ꯔꯥ ꯇꯥꯗ꯭ꯔꯤꯕ꯭ꯔꯥ ꯇꯥꯁꯤꯟꯅꯗ꯭ꯔꯤꯕ꯭ꯔꯥ ꯇꯨꯃꯤꯟ ꯃꯥꯒꯤ ꯂꯥꯏꯔꯤꯛꯇꯣ ꯈꯨꯟꯖꯤꯜꯂꯤ꯫ ꯐꯝꯂꯝꯕ ꯅꯤꯛꯇꯨꯁꯨ ꯍꯧꯒꯠꯈ꯭ꯔꯦ꯫ ꯄꯣꯀꯦꯠꯇ ꯍꯨꯝꯂꯒ ꯉꯥꯏꯍꯥꯛꯇꯤ ꯂꯦꯞꯄꯤ꯫ ꯀꯨꯏꯗꯦ ꯍꯣꯏ ꯃꯥꯏꯔꯝꯗ ꯃꯥꯁꯨ ꯐꯠꯆꯠꯈ꯭ꯔꯦ꯫ ꯂꯥꯏꯖꯅ ꯂꯥꯏꯔꯤꯛ ꯈꯨꯟꯖꯤꯟꯕꯗꯨ ꯂꯣꯏꯔꯗꯨꯅ ꯇꯞꯅ ꯍꯧꯒꯠꯂꯛꯂꯤ꯫ ꯃꯥꯅ ꯅꯣꯟꯈꯠꯂꯛꯄꯗ ꯍꯧꯖꯤꯛꯇ ꯆꯠꯈꯤꯕ ꯅꯤꯛꯇꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯂꯥꯏꯖ ꯏꯉꯛꯉꯛꯅ ꯑꯀꯣꯏꯕꯗꯣ ꯍꯥꯏꯐꯦꯠ ꯂꯩꯗꯨꯅ ꯌꯦꯡꯂꯤ꯫ ꯂꯥꯏꯔꯤꯛꯇꯨ ꯄꯨꯜꯂꯞ ꯃꯥꯒꯤ ꯕꯦꯒꯇꯨꯗ ꯍꯥꯞꯆꯤꯟꯕꯗꯤ ꯆꯟꯗꯕꯅꯤꯅ ꯃꯈꯨꯠꯅ ꯈꯔꯁꯨ ꯀꯣꯜꯂꯒ ꯄꯥꯏꯔꯤ꯫ ꯑꯁꯨꯝꯅ ꯃꯥꯁꯨ ꯇꯞꯂꯤ ꯇꯞꯂꯤ ꯂꯥꯏꯕ꯭ꯔꯦꯔꯤꯗꯒꯤ ꯊꯣꯔꯛꯇꯨꯅ ꯀꯣꯂꯦꯖꯀꯤ ꯒꯦꯠꯂꯣꯝꯗ ꯂꯥꯛꯂꯤ꯫ ꯃꯤꯁꯨ ꯑꯅꯝꯕꯅ ꯂꯣꯏꯅ ꯍꯟꯅꯈꯤꯔꯝꯂꯦ꯫ 4-5ꯃꯨꯛꯇꯤ ꯇꯔꯛ ꯇꯔꯛ ꯆꯠꯄ ꯎꯔꯤ꯫ ꯃꯥꯅ ꯒꯦꯠꯇꯨꯗꯒꯤ ꯍꯦꯛ ꯊꯣꯔꯛꯀꯦ ꯇꯧꯕꯒ ꯁꯂꯥꯏ ꯍꯣꯏꯒꯤ ꯄꯥꯔꯇꯤꯗꯣ ꯅꯣꯛ ꯅꯣꯛꯇꯅ ꯋꯥꯔꯤ ꯁꯥꯔꯒ ꯂꯩꯔꯤꯕꯗꯣ ꯂꯥꯏꯖꯅ ꯎꯔꯦ꯫ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨꯗꯤ ꯃꯔꯣꯟꯁꯦꯡ ꯄꯥꯇ꯭ꯔꯦ, ꯈꯪꯕ ꯉꯝꯗ꯭ꯔꯦ꯫ ꯃꯥꯁꯨ ꯃꯈꯣꯏ ꯀꯣꯟꯁꯤꯟꯅꯕ ꯇꯟꯕꯅ ꯒꯦꯠ ꯃꯅꯨꯡꯗ ꯑꯣꯏꯅ ꯂꯦꯞꯂꯒ ꯁꯛꯍꯦꯟꯕꯨ ꯂꯥꯛꯄ ꯉꯥꯏꯔꯤ꯫ ꯂꯦꯞꯅ ꯂꯦꯞꯅ ꯌꯥꯝ ꯁꯥꯎꯅꯤꯡꯅ ꯃꯆꯤꯟꯗꯁꯨ ꯋꯥꯍꯩ ꯈꯔ ꯁꯣꯜꯂꯛꯂꯤ꯫ ꯃꯤꯅꯨꯈꯥꯛꯁꯤꯡꯁꯦ ꯁ꯭ꯋꯥꯏꯗ ꯑꯃꯨꯛ ꯂꯣꯏ ꯂꯩꯔꯝꯃꯦꯕ꯫ ꯏꯪꯅ ꯆꯤꯛꯅ ꯆꯠꯆꯔꯅꯤꯅ ꯊꯣꯔꯛꯄꯅꯤ꯫ ꯌꯥꯝ ꯇꯜꯂꯦ ꯑꯣꯏꯕ꯫ ꯑꯁꯨꯛ ꯌꯥꯝ ꯌꯦꯠꯄꯁꯤꯕꯨ ꯀꯩꯅꯣꯕ? ꯅꯨꯄꯥꯅꯤ ꯃꯇꯥꯒꯨꯝ ꯏꯀꯥꯏ ꯈꯪꯃꯟꯗꯦ꯫ ꯃꯔꯨꯝ ꯃꯔꯨꯝ ꯁꯣꯜꯂꯤꯉꯩ ꯃꯥꯒꯤ ꯕꯦꯒ ꯑꯗꯨꯗꯒꯤ ꯀꯣꯜ ꯔꯥꯛꯄꯒꯤ ꯈꯤꯡꯂꯛꯄꯒꯤ ꯃꯈꯣꯜꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ ꯁꯂꯥꯏ ꯍꯣꯏꯁꯨ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯉꯛꯂꯤ꯫ ꯂꯥꯏꯖꯅ ꯃꯆꯤ ꯃꯔꯨꯝ ꯑꯃꯗ ꯑꯣꯟꯊꯣꯛꯂꯒ ꯂꯩꯔꯤꯕꯗꯣ ꯁꯂꯥꯏꯅ ꯎꯔꯦ꯫ ꯂꯥꯏꯖ꯫ ꯂꯥꯏꯖ ꯐꯣꯟꯗꯣ ꯄꯥꯏꯈꯠꯂꯒ ꯇꯥꯗꯥ ꯑꯩ ꯊꯣꯔꯛꯑꯦ꯫ ꯐꯣꯟ ꯋꯥꯔꯤ ꯁꯥꯟꯅ ꯁꯥꯟꯅꯅ ꯍꯥꯇꯨ ꯍꯥꯇꯨ ꯆꯦꯟꯆꯠ ꯆꯠꯈ꯭ꯔꯦ ꯂꯥꯏꯖ꯫ ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯉꯛꯂꯗꯨꯅ ꯁꯂꯥꯏ ꯍꯣꯏꯁꯨ ꯂꯥꯏꯖꯕꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯁꯣꯝꯗꯅ ICU ꯃꯅꯨꯡꯗꯅꯤ꯫ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯕꯦꯠꯇ ꯌꯥꯇꯥꯗꯨꯅ ꯂꯩꯔꯤꯕ ꯃꯄꯥꯒꯤ ꯅꯥꯀꯜꯗ ꯐꯝꯂꯤ꯫ ꯐꯤ ꯑꯃꯣꯟꯕ ꯑꯃ ꯄꯥꯏꯔꯒ ꯃꯃꯥꯏ ꯃꯃꯤꯠ ꯑꯗꯨꯕꯨ ꯍꯥꯏꯐꯦꯠ ꯅꯥꯟꯊꯣꯛꯄꯤꯔꯤ ꯂꯩꯁꯥꯕꯤ ꯃꯆꯥꯗꯨꯅ꯫ ꯀꯞꯂꯨꯕꯒꯤ ꯃꯃꯥꯏ ꯃꯃꯤꯠꯇꯨꯁꯨ ꯏꯄꯣꯝ ꯄꯣꯝꯂꯤ꯫ ꯈꯖꯥꯏꯗꯨꯁꯨ ꯇꯉꯥꯡ ꯇꯉꯥꯡꯂꯤ꯫ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯌꯥꯝꯅꯁꯨ ꯅꯨꯡꯁꯤꯕ ꯑꯃ ꯄꯣꯛꯂꯤ꯫ ꯃꯄꯥꯒꯤ ꯋꯥꯈꯜꯗ ꯃꯁꯝꯒꯗꯣ ꯁꯦꯝꯖꯤꯟꯅꯤ ꯍꯥꯏꯕ ꯐꯥꯎ ꯀꯥꯎꯈ꯭ꯔꯕꯅꯤ꯫ ꯍꯦꯟꯗꯣꯛꯇ꯭ꯔꯤ ꯉꯁꯥꯏꯗꯒꯤ ꯃꯄꯥꯒꯤ ꯃꯅꯥꯛꯇꯨꯗꯒꯤ ꯈꯖꯤꯛꯇ ꯐꯥꯎ ꯍꯦꯟꯗꯣꯔꯛꯇꯦ꯫ ꯁꯪꯁꯥꯔ ꯑꯁꯤꯗ ꯃꯄꯥ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯤ꯫ ꯃꯗꯨꯅ ꯍꯦꯟꯅ ꯄꯥꯈꯠꯆꯕꯅꯤ꯫ ꯄꯥꯈꯠꯆꯥꯎꯕꯤ ꯑꯃꯁꯨ ꯑꯣꯏꯔꯤꯕꯅꯤ꯫ ꯅꯨꯄꯤ ꯃꯆꯥꯗꯨꯁꯨ ꯐꯝꯅ ꯐꯝꯅ ꯄꯨꯟꯁꯤꯕꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯉꯛꯂꯤ꯫ ꯃꯥꯗꯤ ꯋꯥꯈꯜꯕꯨ ꯏꯁꯤꯜꯂꯨꯗ꯭ꯔꯤ꯫ ꯉꯁꯥꯏ ꯃꯥꯅ ꯆꯦꯜꯂꯛꯄꯗ ꯊꯝꯖꯤꯜꯂꯝꯕꯗꯣ ꯄꯨꯟꯁꯤꯕꯅꯤ ꯍꯥꯏꯕ ꯈꯪꯉꯛꯏ꯫ ꯈꯜꯂꯨ ꯈꯜꯂꯨꯔꯒ ꯑꯁꯨꯝ ꯃꯇꯣꯝꯇ ꯏꯀꯥꯏꯖꯕ ꯐꯥꯎꯔꯛꯂꯤ꯫ ꯃꯥꯒꯤ ꯑꯗꯨꯛ ꯆꯥꯎꯕ ꯃꯇꯦꯡ ꯑꯃꯁꯨ ꯄꯥꯡꯈꯤꯕꯗꯨꯕꯨ ꯃꯥꯅꯗꯤ ꯊꯥꯒꯠ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯍꯥꯏꯍꯧꯗꯕ꯫ ꯃꯥꯕꯨ ꯇꯧꯉꯝꯃꯤꯅꯤ ꯏꯀꯥꯏ ꯈꯪꯗꯕꯤ ꯑꯃꯒꯨꯝ ꯎꯔꯝꯒꯗ꯭ꯔꯥ ꯍꯥꯏꯕꯁꯤꯁꯨ ꯈꯜꯂꯛꯂꯤ꯫ ꯑꯃꯨꯛꯇꯪꯗꯤ ꯎꯅꯗꯨꯅ ꯁꯦꯡꯗꯣꯛꯆꯒꯤ ꯊꯥꯒꯠ ꯋꯥꯍꯩ ꯑꯃꯠꯇ ꯑꯣꯏꯔꯕꯁꯨ ꯍꯥꯏꯖꯒꯦ ꯍꯥꯏꯕꯁꯤ ꯊꯃꯣꯏꯗ ꯈꯟꯖꯈ꯭ꯔꯦ꯫ ꯁꯣꯝꯗ ꯅꯤꯛ ꯃꯌꯨꯝ ꯌꯧꯕꯒ ꯃꯁꯥꯗꯣ ꯐ꯭ꯔꯦꯁ ꯑꯣꯏꯊꯣꯛꯂꯤ꯫ ꯂꯣꯏꯔꯒ ꯃꯥꯔꯣꯝꯗꯒꯤ ꯃꯁꯝ ꯑꯆꯣꯠꯄꯗꯣ ꯇꯩꯊꯣꯛꯅ ꯊꯣꯔꯛꯂꯤ꯫ ꯃꯥꯒꯤ ꯐꯃꯨꯡ ꯊꯥꯔꯤꯕꯗꯣꯝꯗ ꯂꯥꯛꯇꯨꯅ ꯐꯝꯊꯩ꯫ ꯃꯁꯝ ꯇꯩꯊꯣꯛꯄꯒꯤ ꯇꯥꯋꯦꯜ ꯑꯗꯨꯁꯨ ꯅꯥꯀꯜꯗ ꯊꯝꯈ꯭ꯔꯒ ꯐꯣꯟꯗꯨ ꯂꯧꯔꯒ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯃꯦꯁꯦꯖ ꯇꯥꯏꯞ ꯇꯧꯔꯤ꯫ ꯍꯦꯛ ꯊꯥꯈꯤꯕꯒ ꯐꯣꯟ ꯑꯗꯨꯁꯨ ꯅꯥꯀꯜꯗ ꯊꯝꯈ꯭ꯔꯦ꯫ ꯀꯨꯏꯗꯦ ꯃꯦꯁꯦꯖ ꯔꯤꯄ꯭ꯂꯥꯏꯗꯨ ꯐꯠ ꯂꯥꯛꯂꯤ꯫ ꯅꯤꯛꯁꯤꯟ ꯇꯃꯛ ꯇꯧꯔꯝꯂꯒ ꯃꯦꯁꯦꯖ ꯑꯗꯣ ꯔꯤꯄ꯭ꯂꯥꯏꯗꯤ ꯍꯜꯂꯨꯗ꯭ꯔꯦ꯫ ꯃꯇꯝꯗꯤ ꯁꯨꯝ ꯍꯧꯖꯤꯟꯈꯤꯕꯅ ꯅꯨꯃꯤꯠꯁꯨ ꯇꯥꯁꯤꯜꯂꯛꯀꯗꯧꯔꯤ꯫ ꯁꯟꯙ꯭ꯌꯥ ꯋꯥꯏꯔꯝ ꯑꯣꯏꯁꯤꯜꯂꯛꯂꯤ꯫ ꯊꯕꯛ ꯁꯨꯕ ꯆꯠꯅꯈꯤꯕ ꯃꯋꯥ ꯃꯄꯨꯔꯣꯏꯕꯁꯤꯡ ꯍꯜꯂꯛꯅꯕ ꯃꯇꯝ꯫ ꯃꯥꯒꯤ ꯅꯨꯄꯤꯅ ꯙꯨꯞ ꯀꯠꯇꯨꯅ ꯃꯥꯏꯀꯩ ꯈꯨꯗꯤꯡꯗꯒꯤ ꯃꯩꯀ꯭ꯔꯨꯞ ꯙꯨꯞ ꯃꯅꯝ ꯅꯝꯕ ꯃꯇꯝ ꯑꯗꯨꯃꯛꯅꯤ꯫ ꯑꯗꯨꯒꯨꯝꯕ ꯃꯇꯝꯗꯨꯗ ꯅꯤꯛ ꯕ꯭ꯂꯦꯛ ꯐꯣꯔꯃꯦꯜ ꯁꯨꯠ ꯇꯧꯔꯒ ꯃꯥꯒꯤ ꯀꯥꯗꯨꯗꯒꯤ ꯊꯣꯔꯛꯂꯤ꯫ ꯃꯄꯥꯟ ꯌꯧꯔꯛꯄꯗ ꯁ꯭ꯌꯥꯝꯗꯨ ꯁꯨꯃꯥꯡꯗ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯇꯨꯅ ꯂꯩꯔꯝꯂꯤ꯫ ꯃꯆꯥꯅ ꯀꯦꯅ ꯅꯥꯟꯅ ꯊꯣꯔꯛꯄꯗ ꯎꯕꯗ ꯁꯅꯥ ꯀꯗꯥꯏꯗꯅꯣ? ꯄꯥꯕꯣ ꯀꯨꯏꯔꯛꯑꯣꯏꯌꯦ꯫ ꯋꯥꯍꯩꯁꯤ ꯈꯛ ꯍꯥꯏꯔꯝꯂꯒ ꯀꯥꯔꯒꯤ ꯁꯣꯗꯨ ꯍꯥꯡꯂꯒ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯑꯗꯨꯒ ꯁ꯭ꯇꯥꯔꯠ ꯇꯧꯗꯨꯅ ꯊꯧꯔꯒ ꯆꯠꯈꯤ꯫ ꯁ꯭ꯌꯥꯝꯁꯨ ꯑꯁꯨꯝ ꯂꯦꯞꯇꯨꯅ ꯃꯆꯥꯅ ꯆꯠꯈ꯭ꯔꯤꯕꯗꯣ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯒ꯭ꯔꯥꯎꯟ ꯐ꯭ꯂꯣꯔ ꯑꯗꯨꯗꯤ ꯃꯤꯁꯨ ꯈꯔ ꯆꯤꯟꯕꯅ ꯃꯊꯛꯀꯤ ꯐꯥꯔꯁꯠ ꯐ꯭ꯂꯣꯔ ꯑꯗꯨꯗ ꯑꯃꯨꯛ ꯀꯥꯔꯛꯂꯤ꯫
Misu khara hangduna leiramli. Niksu lambirom thangba jaga aduda changsilaga famli. Magi famfam adudagidi main road ta khurak hangduna cheliba gari achoba machasing ado mayik singna uri. Ngayakti asumado tumina main road adomda yengduna leiri. Waiter ama changakli. Nikman hek thakpa potka do purakna bahairi. Niki wano tabada waiter ruso potka lo chatkre. Khara thengkre. Nik dara son thokode. Asum main road aduda cheliba gari sing aduda yengduna leiri. Nikil so nik kamayok na leiriba chirama da famtharanga. Kaya mo ningsingai no ba? Ni tapna khumakli. Nong phadok su nungai thokpa yaina. Yaida. Chana bakaranga vodka bottle dumaga thanamlaga waiter adu su satkri. Nikna. Semo. Nikil so bottle do hanglaga makhoi ani gi glass to tangkhai mu ki chang da heiri. Ason na makhoi ani so thakpa do hore. Ngasi di nik to wa ingang de. Tumin leiba wa lang kya nganglak tabuda nikhila ngakli. Nipa kedoroge. Wakhal nungai tawa male. Kedo beore. Keshu tawde da. Aina bu kai nungai tawa leine. Nahan khaiga iman manadaba. Wakhal noiramni. Nupi kaina me mecha khangba ya male. Wathi di. Kana kaina rage. Nikhil na mamito pairap yenglaga nakal do thok tu na laikre. Makut khuning aduna table mathak tu da sauraga. Nikhil di nokli. Saksi yengune. Kana nung sidore ge basibo. Soktoiga paidoga. Khana bu yengbo kidum gisele. Wathi ngang sasat paisilo. Yam thingbu yaroi. Ihe yam leng khala ine mo. Pawong khonti chawa tale. Nayum yorga ne asaba na tuduna khairo ni sado. Soida khailerano. Nipa nang lai gu bugok narakpro. Ni boka botala do thangatuna makhoi ni glass da pik thanai sile. Sina las. Nikhil mangat kado haifit peraga. Okay, cheers. Asumna ni rusulo shile. Restaurant adu dagi thorakli. Ningna. Chalo, ai swai dokrage. Okay, bye. Ani du sukainari mayum lomda loina haidok nakre. Mayum yomagani magi kada changaktuna phamungduda lomni laga laikre. Chaka chadre. Khong kaduso amata lakthokte. Mami tushinde. Asum panglaga siling mathaktuda yamunna mamit sukuptana yenduna leiri. Mathangi numikki ayukki pung 9 tarakpa dwaidani. Punsiba hospital da lagli. Hospital manung changaktuna magi cabin lariba domda damna lagli. Nakaldagi nupi magi khonjalda. Nada. Punsiba chatlamado leblaga khonjaladagi mai kairomda onthorakli. How kairege chal. Dadana igi babagi punsibadi kanbiri. Adubu dadada thagat wahi ama faudi haidri. Tasayni nungaizadi. Aduna thagat wahi kara haisining tawbani. Punsiba nokfe tawna khumakli. Miyoi ba mo oina awaba taraba magi mateng pangba haiside. Hauna sani. Mina suyai laina suyai. Dada sunangi na tawdo. Yeng manungai chaduna angamba khara pangbani. Yamluna sukhanjilunada. Adu isharo babado farabanina. Harau wakhal nungai na leiro. Punsiba gi wahai duda nupi duso momonok charagli. Punsiba nupi duda momonok da nushine yenglaga hairi. Dada chalo kiki ko. Dada. Punsiba chatlambado lepli. Amo asilaglaga. Dada gi ming kay kauge. Punsiba kawi. Dada gi ming se yam phasai. Chalgide. Ahigidi chumthangan bi. Phasai chalgisu yam phasai. Ado chumthangan bi. Dada se atopat anabaso yengdo balaiba. Chalagi ko. Chumthangan bi so umhaina makok tu nomli. Punsiba na chatkrimado chumthangan bi. Makut kadang maning pulaga nokmi yengduna lehori.